Manipur ki Apunba Saktam Kannaba amadi lamdam asida tangdu leitaba hanjilhannaba hotnabada Meitei Sing Punsinbagi Tangai Phadaba Lei haina Meitei Alliance ke founding member Dr. Malem Ningthouja na phongdorakli. Dr. Malem Ningthouja na press thadorakpa video message amada wafam asi phongdokladuna hai ngasi World Meitei Council na sintuna Meitei Kannaba aikhoi ki thodang haiba hiramda Imphal da thoram ama pangthokliba asimak yamna thagatningai ni Thauram asida Meitei Alliance na hakthengna saruk yabang amdrabaso Meitei Alliance yauriba lup kaya amadi thauram asida saruk yari Meitei punsinduna Apunbagi pangal sagatnaba WMC na paikhalakliba thaurang asibak Meitei Alliance ki pandam chak manai WMC ki khongthang ase maram chabada maikei khudingmaktagi sawatfam thoi hojek Manipur da thengnariba irang asigi warishin amuk puraknaba amadi lamdam asigi Apunba Saktam ngaknaba aikhoi amatta oina punsinbagi se yamdamak Tangai Phadaba amani Apunbagi Saktam adu sagatlaba matungda irang asida aikhoina karamba strategy amasong tactics sizinnagadagi haibado khanagadabne irang asi loishinduna yellow furup singna malemda mayek sengba liklam ama ulamnaba honaminase democracy ki mayokta lairiba safu sing ase mapung fana mayok na naba amato oina punsilasi haina so mahangna makachana phongdorakli ngasi World Meitei Council na sinbiriba thauram asimaksu ahanbada sakhang maikhang nanarbagi sakhang maikhang nabasiga maru oinana makha na pawi phawdoknaraktuna amaga wakhalon dagina hawraga poram amasung kanglon phawda hedna mayak sengba ikoi khudingmakki ai phagadaba Meitei gi amasung hundaminariba group singi amasung Manipur gi haibatai ko yai phagada ko adu maikai amada soidana porap ngamnanabagi ikoi gi khonglam amada khongdaba hawbani haiba wafam masit thamjaningi khenaba kaya ama leirabasu khenaba singasi ikoi amaga pawi phawdoknaduna karam tawragana karina ikoi khudingmakki ai phaba oirkani haibagi lambi asida laknaba honabada masigi hanba sakhang maikhang amaga paw phawdoknabagi tangkak aduda sinba adugumba thim ama soidana oigani haiba wafam ase thamjaraga asigumba paw phawdoknabagi thoram amasung thorangsing ase tangai phadabani ikoi Meitei Alliance nasu hotnabiri WMC nasu hotnabiri atai loop myam nasu hotnabiri masi khudingmakse koi amana amabu sogatminasi amana ababu mateng pangnasi aduga aduki matik paw phawnaba heliba makhaidi waroisin amadi koi semgalakpa sagalakpa Apunba Saktam mangaknaba Apunba pangal ama semgalaknaba honabada soidana mak oigani